Hi mayam, welcome back. Mayam ay ngasidi canteen chaluge tawbane yumgi pochai khara leiruge bako. Ado angang singdi school chatlanggre aduga angang apikpasidi puraga chattoine. Ado mayam ay helmet che upsalle helmet yaudradi moi manungda changba yade bako adugi helmet che dum upsalle saraju sana. Ado mayam makha taba video se mathang uchurage mayam yengminarasi. Ngaco hayo. Lambi thing bare yang siko. Ma kai daure sida. Lambi thing e. Talle he. Lambi thing gi da ngai di. Daw yadre lambi thing ame. Hello. Ini kaya ngai joi ba sida mo. Yare get hangan. Chalo sida. Kai chakha ke male. Train chakre. Chalo siko. Mayam akhoi campus manungi weather sidi am thina nungai he ing lauraga ko u pambi mayam ka hauraga asai ko mapanda gari mayam chatpado adui mafam dudagi ga changaga si manungda thaujala pasidi kunungai am tawi mayam ing lauraga yam nungai adu mayam koi manung thaujale canteen yaudore mayam akhoi canteen changure bako pochai khara leire yam kanadi yauramdre aduna ayawba khara khak leire ado manungda di video nam yadabanina ko mapan thola kandoina namakpane ado pochai khara laure aduga yumda halaani Alem chomengo as dada school hale koisu hale chango chalo mayam hojik se nungdil oire bako adu nungdin gi cha thaknaba na cha lole nungdin da cha thaudradi nungai te dana ko mayam aduna cha thae aduga icha ani jisu cha pithae moi ani tawrise ngo phone yeng na cha thaini amasu rhymes ne ma kanna yeng je phone yeng na cha kanna thai ale nang cha thak chalo se ni ngang baga ta ba jana te phone yeng bada mayam hujik se nungdang wairamgi mapanda ngak thoge tawbane mapan thokpa haise ching waluge tawbani da ching jak kai no khara yenguge kemta laitre bako adugi ching wanabagi sigi koma thaba se sida laine adu ching makhan myam yoleba adu ching do karamana hawgadage na khallaga leige tawrine koigi se aduga mayam achapot khara su yenge na ko angang yawbanina angang na pamba achapot amani moigi apamba amani khallaga leibire yare ba mama na to ho yare si thamu male kwa maru yol kwa maru padan chap thalaga chocolate ne thamo hayeng diwali da legadam sadagi machan ga yam yawre he ahaw ba kwa maru athumbi sina sada daga yam chaina bu chiju aha aduga mayam pochai leiba loraga nga yonbamda mu change bako nga se kai yawge ne yengba lakpane adu nga se yam kanna fresh oiba amta yawde aduna leiraktre leidabida dum hale ngahak sum nga kai yawge ne yengaga ado mayam aigi video se swaida sum loishalage aigi video se yengaga subscribe tawdaba yawragadi subscribe tawsanbiramo mathangi blog ta amu thengnarasi mayam